कोई रीडिंग कॉम्प्रिहेंशन दो नतबा अतोपा क्वेश्चन सिदा लासे लेम होबा रीडिंग कॉम्प्रिहेंशन दा क्वेश्चन 15 चक्रे नको क्वेश्चन 15 चक्रे अदुगा लेमहौरिबा 15 दुना मु करी करी दा हंगमनो येंगसे हो हंग्रिंगे दा ngसागी रीडिंग कॉम्प्रिहेंशन दा क्वेश्चन 15 लई हाइदो 15 दो 15 मंगा खाइदोसे मंगा हमजेना सैरेंग लैकेको क्योंकि सिगी तारा से जो निपाल अमदी वरेंग दो डायरेक्ट डायरेक्ट याव दम हंगेबको दुगा लेमहौरिबा अनि सिना ग्रामर ग रिलेटेड ओइबा कंपाउंड वर्ड करिनो नाउन सिगी वाही सिदा नाउन खंदो वाही प्रेंग सिदा नाउन खंदो सिलेबल कयानो अना हंगेबा सिगी टू सिना ग्रामर रिलेटेड ओए ए चने चमचंबा अदुम फजना मुन्ना पारगा मतम चंगहलगा तौबसु दुम यावरिदुने दुगा डायरेक्ट लाउना हेक पाबगा सट लाउना फोंग फोंग यावबसु दुम यावेबा एच की मनुंगदा अदुना रीडिंग कॉम्प्रिहेंशन से इराय लाइक 15 मनुंगदा 15 डायरेक्ट एकता फंगनी जे थाली थाजदे सोइबा खोटपा दे ग्रामर करी खरा यावरपसे कितन लुसन लेबा ग्रामर गी यावरागदी तेगी सैरेंग गी सिदा सु इराय लाइना सैरेंग वाही परेंग मंगा अमतारा म पीदिदुदा नाना लोइबो वाही परेंग का यावी का दे कोइना नाना लोइबो वाही परेंग दु मसिंग थिरगा अमनी अनि नि ओमनी मरी नि मंगा नि हाइबा दुम याय दुम इराय लाइना हंगसि यावी सुमाइना तवे रीडिंग कॉम्प्रिहेंशन गी दो ममांगी वीडियो दो मुक तत्क्रेबको वीडियो न मुझे हम फजना हाइबदि नते अदुना वान नम्मने 106 सिदा 106 की सिगी कॉम्प्रिहेंशन की लोयरगा सिम पार्क 106 से क्यूमिन की इंटरडिपेंडेंस हाइपोथेसिस की मतुंग इना मखा द पीरिबा सिंगसिदा करमबना मसेन मखा पोनबगे अमगा डिपेंडेंट ओइनबदो अदुदेबा सुमाइना कोइना सिदा क्वेश्चन लाई सिंगसे हाना ऑलरेडी लेरबो क्वेश्चन अमगा तो अखोइना मणिपुरी दा डायरेक्ट ट्रांसलेट तोरा हांगा को ओइदोनेबा क्यूमिन की इंटरडिपेंडेंस हाइपोथेसिस हाइबम लेबने जिन क्यूमिन्स इंटरडिपेंडेंस हाइपोथेसिस हाइबमा सिगी हाइपोथेसिस ना हाइसे कोन लैंग्वेज 1 लैंग्वेज 2 लैंग्वेज 1 से फजना हाइरगदी लैंग्वेज 2 से मतेंग पारकनी मतेंग ओइनगनी हाइबनेबो लैंग्वेज 1 से फजना हाइरगदी लैंग्वेज 2 से फजना हाइरगनी इमारोन से फजना हाइरगदी अतोप इंग्लिश हिंदी और इंग्लिश अमतमखो तमदा मतेंग ओइनगनी हाइबगी मरमदने बसिगी जिन क्यूमेंस ना पीरिबा मागी हाइपोथेसिस तो इंटरडिपेंडेंस हाइने जे लैंग्वेज 1 गा 2 गा लेनरिबा मरी दो की मतंगनेबा दना ऑप्शन जी येंजे wan ahan ba musu ani su loan gi leina ba mari gi si dum chum doini wan je ahan ba musu ani su ba ya loan ha ahan ba jin imaron mother tongue or ni ani su loan je english atop top hindi tamaka do ba loan ko second language the comprehension amusung production gi ahan ba amusung ani su loan the cognitive academic proficiency gi for ani su loan the pa ba amusung i ba gi si 3 je ai no khosal is la le ni ko wan da oi do ni si ahan ba amusung ani su loan gi leina ba mari do interdependence hai ko 107 da lakse makagi singsidagi karambana loan amasung dialect ki matanga linguistic ki mieng dagi chummage language and dialect si question yam hange sigi maram se yeng si language and dialect se loan ga dialect ka fazana ya thoklaba linguistic ki oiba khena ba lei language amasung dialect se linguistic ki khena ba di lei amana ba ina haiba do amana pa ina haiba si ya dialect mamdana ko digi to the loan ge iba saitya lay aduga dialect ki chinbung da yumpham oibni dialect ki so saitya lay yawi phajana establish tawsina language ki di saitya lay da loan ga dialect ka linguistic ki matung ina khenai adubu lamdi amata da lay for ge loan gi masa ki mayek lay aduga dialect ki masa ki mayek laite sigi option ji imanda mana karama chumba khandoi no kangre ba loan gi masa ki mayek lay si chumme dialect ki di masa ki mayek lay bra lay tabra asi ai kangre si madi maya da sinar ge si answer si achumba karamba no 108 si da lakse 108 se bira tha taret suraba angang ni mahakna consonant amusung vowel ga punma khomthok ngang ba hore makha ki singsidagi karamba sinar ga mahakna ngang si bano bira ka haize
ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯇꯣꯝꯕ ꯆꯥꯎꯕꯒꯤ ꯃꯤꯡ ꯅꯠꯇꯦꯕ ꯁꯤ ꯑꯇꯣꯞꯄ ꯑꯣꯜꯔꯦꯗꯤ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟ ꯑꯃꯗꯒꯤ ꯗꯥꯏꯔꯦꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯇꯧꯔꯛꯄ ꯄꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯅꯝꯕꯔ 1ꯗ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁ꯭ꯄꯤꯆ 2 ꯐꯣꯅꯤꯝ 3 ꯕꯦꯕ꯭ꯂꯤꯡ ꯀꯨꯋꯤꯡ ꯊꯥ 8 ꯁꯨꯔꯕ ꯑꯉꯥꯡꯅꯦꯕꯀꯣ 7 months old child ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯥ 8ꯀꯤ ꯃꯈꯥꯗ ꯂꯩꯔꯤꯉꯩꯗꯗꯤ ꯉꯁꯥꯏꯒꯤ ꯀꯨꯋꯤꯡ ꯕꯦꯕ꯭ꯂꯤꯡ ꯍꯥꯏꯁꯦ ꯇꯧꯗꯣꯏꯅꯦꯕ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯁ꯭ꯇꯦꯖ ꯌꯥꯝ ꯄꯤꯛꯉꯩꯒꯤꯗꯣ ꯀꯨꯋꯤꯡꯒ ꯇꯧ ꯕꯦꯕ꯭ꯂꯤꯡ ꯍꯥꯏꯅ ꯕꯥ ꯀꯥꯏꯅ ꯇꯧꯔꯒ ꯑꯉꯥꯡ ꯊꯣꯛꯂꯛꯄ ꯃꯈꯣꯟꯗꯣ ꯑꯗꯨꯗꯨꯅ 3ꯒ 4ꯒꯁꯤ ꯑꯣꯏꯔꯔꯣꯏꯕ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁ꯭ꯄꯤꯆꯁꯤꯁꯨ ꯒꯦꯁ ꯑꯁꯨꯝ ꯇꯧꯒꯗꯧꯅꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯩꯁꯨ ꯐꯖꯅ ꯈꯪꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯁꯤ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯁꯨꯝ ꯒꯦꯁ ꯇꯧꯔꯀꯥꯟꯗ ꯆꯨꯝꯈꯤꯕꯅꯦꯕ ꯑꯗꯨꯒ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯒꯤꯁꯤꯗꯅ ꯑꯃꯨꯛ ꯑꯩꯅ ꯂꯦꯡꯒ꯭ꯋꯦꯖ 1 ꯂꯦꯡꯒ꯭ꯋꯦꯖ 2 ꯃꯅꯤꯄꯨꯔꯤꯁꯤꯗ ꯑꯩ ꯀꯌꯥꯅꯣ ꯐꯪꯕ 18 ꯐꯪꯉꯤ 30ꯒꯤ ꯃꯅꯨꯡꯗ ꯁꯤꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯐꯔꯦ ꯑꯃ ꯄꯦꯄꯔ 2ꯗꯗꯤ ꯌꯥꯝ ꯐꯪꯈꯤꯗꯕꯅꯤ ꯑꯗꯨꯅ 18 ꯐꯪꯉꯤ 20 ꯃꯌꯥꯗꯤ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯦ ꯑꯗꯣ 18ꯃꯨꯛ ꯐꯪꯈꯤꯕ ꯑꯗꯣ 1ꯒ 2ꯒꯁꯤꯗ ꯑꯩꯅ ꯐꯣꯅꯤꯝꯁꯤ ꯑꯣꯏꯅ ꯈꯜꯂꯝꯃꯦ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯁ꯭ꯄꯤꯆ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯕꯅꯤꯅ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯅꯣꯂꯦꯖꯇꯨꯒ ꯂꯣꯏꯅꯔꯒ ꯆꯠꯂꯒ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯃꯑꯣꯡꯗꯅꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯤ ꯁꯤ ꯑꯩ ꯑꯟꯁꯔꯁꯤꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯨꯝꯅ ꯄꯔꯐꯦꯛ ꯑꯟꯁꯔ ꯄꯤꯁꯜꯂꯛꯄꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇꯕ ꯏꯁꯥꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯔꯒꯁꯨ ꯒꯦꯁ ꯇꯧꯔꯒ ꯈꯤꯇꯪ ꯂꯣꯏꯁꯨ ꯂꯧꯈꯠꯂꯒ ꯐꯪꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯅꯤ ꯇꯧꯔꯤ 109 ꯃꯈꯥꯒꯤ ꯁꯤꯡꯁꯤꯗꯒꯤ ꯃꯌꯦꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩ ꯑꯃꯁꯨꯡ ꯑꯇꯦꯟꯕ ꯋꯥꯔꯤꯒꯤ ꯇꯦꯛꯁ ꯄꯥꯕꯗ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯀꯔꯝꯕꯅꯣ ꯃꯈꯥꯒꯤ ꯁꯤꯡꯁꯤꯗꯒꯤ ꯃꯌꯦꯛ ꯍꯥꯏꯕꯗꯤ ꯑꯜꯐꯥꯕꯦꯠ ꯑꯗꯨꯒ ꯁꯥꯎꯟꯁꯤꯡꯗꯨꯅꯤꯀꯣ ꯃꯇꯠ ꯁꯥꯎꯟ ꯐꯣꯅꯤꯝ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯃꯍꯨꯠꯇ ꯋꯥꯍꯩ ꯑꯃꯁꯨꯡ ꯋꯥꯍꯩ ꯋꯥꯔꯗ ꯑꯗꯩ ꯑꯇꯦꯟꯕ ꯋꯥꯔꯤ ꯁꯣꯔꯠ ꯋꯥꯔꯤꯒꯤ ꯇꯦꯛꯁ ꯄꯥꯕꯗ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯀꯔꯝꯕꯅꯣ ꯃꯌꯦꯛ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯑꯜꯐꯥꯕꯦꯠ ꯄꯥꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯗ ꯑꯣꯏꯅ ꯁꯨꯝ ꯄꯥꯕꯤꯕ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯁꯨꯝ ꯄꯥꯁꯟꯕꯗꯣ ꯆꯨꯝꯗꯦ ꯍꯥꯏꯕꯗꯨ ꯈꯪꯉꯤ ꯃꯌꯦꯛ ꯇꯣꯉꯥꯟꯕꯁꯤꯡ ꯅꯤꯡꯁꯤꯡꯕꯗ ꯋꯥꯍꯩꯗꯒꯤ ꯍꯦꯟꯅ ꯋꯥꯕꯨꯗꯤ ꯋꯥꯅꯤ ꯍꯥꯏꯗꯤ ꯇꯣꯉꯥꯟꯕ A B C D ꯀꯣꯛ ꯁꯝ ꯂꯥꯏ ꯀꯥ ꯁꯥ ꯈ ꯃ ꯍꯥꯏꯅ ꯇꯣꯉꯥꯟꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯕꯗꯒꯤꯗꯤ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯇꯥꯕ ꯋꯥꯍꯩꯗꯨ ꯅꯤꯡꯁꯤꯡꯕꯅꯗꯤ ꯍꯦꯟꯅ ꯂꯥꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯄꯥꯕ ꯍꯧꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯄꯤꯛꯄ ꯌꯨꯅꯤꯠꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯆꯧꯕ ꯌꯨꯅꯤꯠꯇ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯅꯤ ꯅꯝꯕꯔ 2ꯁꯦ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯐꯣꯔ ꯗ ꯐꯥꯔꯁ ꯇꯥꯏꯝ ꯄꯥꯔꯤꯕ ꯑꯉꯥꯡꯁꯤꯡꯅꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯗꯤ ꯀꯩꯅꯣꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯅꯦꯕ ꯑꯦꯄꯜ ꯕꯣꯏ ꯀꯦꯠ ꯍꯥꯏꯅ ꯇꯧꯕꯔꯣꯝꯗ ꯁꯨꯝ ꯆꯠꯈ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯦꯄꯜꯗꯣ ꯁꯥꯔꯛꯏꯕ ꯃꯥꯒꯤ ꯂꯦꯇꯔ ꯑꯜꯐꯥꯕꯦꯠ A B C D ꯃꯌꯥꯝꯗꯨꯗꯤ ꯀꯩꯅꯣ ꯇꯧꯈꯤꯅꯤꯗꯅꯀꯣ ꯀꯥꯟꯊꯣꯛꯑꯒ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯅꯤ ꯑꯗꯨꯒ ꯋꯥꯍꯩꯒꯤ ꯁꯥꯎꯟꯒꯤ ꯃꯇꯦꯛ ꯁꯥꯒꯠꯂꯛꯄꯗꯣ ꯑꯗꯨ ꯌꯥꯔꯣꯏ 2ꯁꯦ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ 1ꯁꯤꯗꯤ ꯑꯩꯅ ꯍꯣꯠꯂꯤꯁꯤ ꯂꯥꯜꯂꯕꯅꯦ ꯃꯁꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥꯔꯛꯇꯣ 30 ꯃꯅꯨꯡꯗ ꯌꯥꯝ ꯐꯪꯗ꯭ꯔꯤꯁꯦ 18ꯈꯛ ꯐꯪꯗ꯭ꯔꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯪꯈꯣꯠ ꯈꯣꯠꯄ ꯑꯗꯨ ꯉꯁꯥꯏꯒꯤ ꯔꯤꯗꯤꯡ ꯀꯝꯄ꯭ꯔꯦꯟꯁꯟꯗꯒꯤ ꯈꯔ ꯆꯨꯝꯃꯒ ꯂꯧꯈꯠꯈꯤꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯔꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯈꯠꯅꯕ ꯍꯣꯠꯅꯒꯗꯧꯅꯤ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯅꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯈꯔ ꯑꯃꯗꯤ ꯐꯖꯅ ꯄꯥꯔꯛꯄꯒꯤ ꯑꯩꯒꯤ ꯀꯣꯔꯁꯇꯨ ꯇ꯭ꯔꯦꯅꯤꯡ ꯀꯣꯔꯁꯇꯨ ꯇꯧꯔꯤꯉꯩꯗꯨꯗ ꯐꯖꯅ ꯇꯧꯔꯛꯄꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯉꯝꯕꯗꯤ ꯌꯥꯏ ꯑꯩꯈꯣই ꯑꯌꯥꯝꯕꯗꯤ ꯀꯩꯁꯨ ꯈꯪꯉꯣꯏꯕ ꯑꯗꯣ ꯍꯪꯉꯛꯏꯁꯦ ꯀꯥꯏꯗꯒꯤ ꯍꯪꯉꯛꯏꯅꯣꯁꯨ ꯑꯩꯈꯣꯏꯅ ꯃꯇꯝꯁꯨ ꯌꯥꯝ ꯀꯥꯏꯊꯣꯛꯀꯟꯗꯦꯀꯣ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯤꯅꯦꯅ ꯇꯧꯔꯤꯁꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯊꯕꯛ ꯀꯔꯤ ꯀꯔꯥ ꯑꯃ ꯆꯠꯅꯔꯒ ꯁꯨꯝ ꯁꯥꯔꯇꯤꯐꯤꯀꯦꯠꯀꯤ ꯀꯔꯤꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯍꯧꯅꯕ ꯁꯨꯝ ꯌꯥꯎꯁꯟꯈꯤꯕꯁꯨ ꯑꯌꯥꯝꯕꯅꯦꯕ ꯑꯗꯨꯅ ꯐꯖꯅ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤ ꯃꯌꯥꯝꯗꯣ ꯄꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯇꯧꯒꯟꯗꯦꯗꯅ ꯑꯗꯨꯒ ꯍꯪꯉꯛꯏꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯕꯁꯇ ꯌꯥꯎꯔꯤꯕ ꯚꯦꯔꯤꯌꯁ ꯂꯔꯅꯔꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜ ꯑꯗꯒꯤ ꯃꯥꯒꯤ ꯒ꯭ꯔꯣꯊ ꯗꯦꯕꯂꯞꯃꯦꯟ ꯑꯗꯨꯒ ꯂꯔꯅꯤꯡ ꯊꯤꯑꯣꯔꯤ ꯃꯌꯥꯝ ꯄꯨꯊꯣꯛꯏꯕ ꯑꯐꯥꯎꯕ ꯁ꯭ꯀꯣꯂꯔꯁꯤꯡꯗꯨꯒꯤ ꯃꯔꯝꯗ ꯀꯩꯗ ꯑꯗꯨꯝ ꯍꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯑꯥꯎꯠ ꯑꯣꯐ ꯁꯤꯂꯦꯕꯁꯇꯤ ꯍꯪꯕꯗꯤ ꯅꯠꯇꯦꯕ ꯁꯤꯗ ꯍꯪꯉꯛꯏꯁꯤꯡꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯍꯪꯈ꯭ꯔꯕ ꯀꯣꯏꯁꯟꯁꯤꯡꯁꯤꯗꯒꯤ ꯏꯪꯂꯤꯁꯇꯒꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒ ꯍꯥꯞꯄꯛꯄ ꯀꯣꯏꯁꯟ ꯃꯌꯥꯝ ꯌꯥꯎꯔꯤ ꯁꯤꯗꯩꯁꯤꯗ 109ꯁꯦ ꯂꯣꯏꯁꯤꯜꯂꯒ 10ꯗ ꯂꯥꯛꯑꯦ
ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯁꯥꯡꯍꯟꯅꯤꯡꯗꯦꯕ ꯑꯩꯁꯨ ꯁꯥꯡꯉꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯕꯅꯤꯅ 110ꯁꯤ ꯌꯦꯡꯁꯤ 110ꯁꯤꯗ productive vocabulary ꯀꯔꯤꯅꯣ ꯄꯥꯔꯤꯕ ꯃꯤꯗꯨꯗ ꯑꯅꯧꯕ ꯑꯣꯏꯕ ꯋꯥꯍꯩꯁꯤꯡꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯈꯪꯕꯁꯤꯡꯅꯤ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯎꯕꯗꯨꯅꯤ ꯋꯥꯍꯩꯁꯤꯡ ꯏꯕꯗ ꯑꯃꯁꯨꯡ ꯉꯥꯡꯕꯗ ꯁꯤꯖꯤꯟꯅꯕꯅꯤ vocabularyꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯉꯝꯕꯅꯤ vocabularyꯗꯨ ꯋꯥꯍꯩ ꯃꯌꯥꯝꯗꯨꯅꯤ words ꯃꯌꯥꯝ ꯑꯄꯨꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯗꯨꯗꯩꯗꯨꯗ productive ꯍꯥꯏꯕ ꯑꯃꯒ receptive vocabularyꯁꯤꯀꯣ ꯃꯈꯜ ꯑꯅꯤ ꯂꯩꯔꯤ ꯈꯜꯂꯁꯤ productiveꯒ receptiveꯒ productiveꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯍꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯅꯤ ꯈꯪꯗꯦ ꯏꯕꯗꯅꯤ ꯈꯪꯗꯦ speak ꯇꯧꯕꯗ write ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯉꯝꯕꯗꯣ ꯑꯗꯨꯗꯨꯅ productive ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ receptive vocabulary ꯍꯥꯏꯁꯤꯅ ꯈꯪꯗꯤ ꯈꯪꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗꯗꯤ ꯍꯦꯛ ꯁꯤꯖꯤꯟꯅ ꯌꯨꯁ ꯇꯧꯊꯣꯔꯛꯇꯕꯗꯣ ꯑꯗꯨꯗꯨꯅ receptive ꯑꯗꯨꯒ productive ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ speaking ꯇꯧꯕꯗꯅꯤꯈꯪꯗꯦ writing ꯇꯧꯕꯗꯅꯤ ꯈꯪꯗꯦ ꯁꯤꯖꯤꯟꯅꯕ ꯌꯨꯖꯦꯁꯇꯣ ꯑꯗꯨ ꯇꯧꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯣ productive vocabulary ꯀꯧꯋꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯩꯅ ꯈꯣꯠꯆꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗ ꯈꯪꯕꯁꯤꯡꯅꯤ ꯁꯤ ꯂꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯅ when we hear we understand words that we understand when we hear ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯤ ꯂꯥꯜꯂꯦ ꯀꯔꯝꯅ ꯆꯨꯝꯗꯣꯏꯅꯣ ꯅꯝꯕꯔ 4ꯒꯤꯁꯤ ꯋꯥꯍꯩꯁꯤꯡ ꯏꯕꯗ writing ꯇꯧꯕꯗ ꯑꯃꯁꯨꯡ ꯉꯥꯡꯕꯗ ꯁꯤꯒꯤ 4ꯁꯤ ꯆꯨꯝꯗꯣꯏꯅꯦꯕ ꯁꯤ ꯂꯥꯜꯂꯕꯅꯤ ꯑꯗꯨꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯌꯥꯎꯋꯦꯀꯣ ꯅꯦꯒꯦꯇꯤቭ ꯃꯥꯔꯀꯤꯡ ꯑꯣꯏꯗꯕꯒꯤ ꯀꯩꯁꯨ ꯀꯥꯏꯗꯕꯩ ꯋꯥꯅꯦ ꯅꯦꯒꯦꯇꯤቭ ꯃꯥꯔꯀꯤꯡ ꯂꯩꯔꯗꯤ ꯃꯥꯔꯛ ꯑꯝꯇ ꯐꯪꯗꯅ ꯃꯥꯏꯅꯁ ꯇꯧꯊꯣꯛꯑ 0 ꯐꯪꯗꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯅ ꯇꯣꯛꯀꯅꯤ CTETꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯁꯟꯕꯅꯗꯤ ꯕꯦꯁꯅꯤꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ MRSꯀꯤ ꯑꯗꯩ ꯅꯃꯣꯗꯤꯌꯥꯒꯤ ꯀꯦꯟꯗ꯭ꯔ ꯕꯤꯗ꯭ꯌꯥꯂꯌꯒꯤ ꯃꯌꯥꯝ ꯂꯥꯛꯄꯗ CTET ꯀ꯭ꯋꯥꯂꯤꯐꯥꯏꯗꯨ ꯑꯗꯨꯝ ꯏꯁꯦꯟꯁꯤꯌꯦꯜꯅꯦꯕ ꯃꯦꯟꯗꯦꯇꯔꯤꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯀꯤꯁꯨ ꯑꯃꯨꯛꯇꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯗꯦ ꯄꯦꯄꯔ 2ꯔ ꯀꯩꯅꯣ ꯋꯥꯠꯂꯤ ꯇꯧꯗ꯭ꯔꯤ ꯀꯟꯗꯛ ꯐꯖꯅ ꯇꯧꯗꯕꯗꯣ ꯉꯝꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯇꯦꯠꯇꯨꯅ ꯑꯃꯨꯛ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜꯒꯤꯗꯗꯤ CTET ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯇꯦꯠ ꯍꯥꯏꯕꯅꯤ ꯑꯁꯤꯁꯦ ꯑꯣꯏꯍꯧꯕꯅ ꯐꯩ ꯑꯗꯨꯒ ꯃꯁꯤ ꯑꯣꯏꯍꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩ ꯃꯅꯨꯡꯗ ꯑꯣꯔ ꯇꯧꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯐꯣꯡ ꯁꯥꯔꯤꯉꯩꯗ ꯇꯧꯊꯣꯛꯈꯤꯕꯅ ꯐꯩꯌꯦꯕ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈꯤꯕꯗ ꯏꯪꯊꯈꯤꯕꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯍꯪꯉꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯅꯤ ꯃꯃꯤꯐꯥꯎ ꯇꯥꯔꯔꯣꯏ ꯑꯗꯩꯗꯤ ꯑꯗꯨꯝ ꯆꯝꯕꯗ ꯁꯨꯝ ꯂꯨꯈꯠꯂꯛꯑꯕ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯗꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯋꯥꯕꯤꯗꯣꯏꯅꯣ ꯁꯦꯀꯦꯟ ꯊꯥ 3 ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯟꯗꯛ ꯇꯧꯔꯛꯀꯅꯤ ꯑꯗꯣ ꯍꯟꯅ ꯑꯃꯨꯛ ꯊꯥꯔꯒ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯊꯥꯗꯕꯤꯔꯒꯗꯤ ꯊꯥ 2-3 ꯐꯖꯅ ꯊꯥꯗꯕꯤꯔꯒꯗꯤ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯌꯥꯅꯤꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯌꯥꯝ ꯂꯨꯔꯤꯁꯦ ꯑꯃꯨꯛ ꯃꯩꯇꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯆꯔꯒ ꯕꯦꯡꯒꯣꯂꯤ ꯊꯣꯛꯇꯕ ꯀꯥꯡꯕꯨꯁꯤꯗꯒꯤꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯃꯣꯏꯗꯗꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯕꯦꯡꯒꯣꯂꯤꯁꯦ ꯇꯝꯃꯛꯄꯒꯤ ꯑꯗꯨꯝ ꯍꯩꯔꯦ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯍꯩꯈ꯭ꯔꯦꯕ ꯍꯩꯕꯗꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯌꯦꯛꯇ ꯂꯥꯛꯀꯗ꯭ꯔꯥꯅ ꯑꯗꯨꯝ ꯈꯟꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯩꯇꯩ ꯃꯌꯦꯛꯇꯣ ꯍꯥꯞꯄꯛꯅꯕ ꯍꯥꯏꯅ ꯌꯥꯝꯅ ꯇꯛꯁꯟꯅꯈꯤꯕꯅꯦ ꯑꯗꯣ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯕꯦꯡꯒꯣꯂꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨ ꯃꯩꯇꯩ ꯃꯌꯦꯛ ꯕꯦꯡꯒꯣꯂꯤ ꯄꯥꯕ ꯊꯣꯛꯇꯕ ꯃꯩꯇꯩ ꯃꯌꯦꯛ ꯇꯪ ꯊꯣꯛꯄꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦꯗꯣ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯒꯤ ꯃꯇꯥꯡ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯌꯥꯏ 111ꯁꯤꯗꯀꯣ ꯁ꯭ꯄꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯗ ꯁꯥꯁꯤ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯈꯦꯠꯅꯕ ꯒ꯭ꯔꯨꯞ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯍꯥꯏ ꯃꯁꯤꯒꯤ ꯈꯨꯗꯝꯁꯤ ꯁꯣꯁꯤꯌꯣ ꯁꯥꯏꯀꯣꯂꯣꯖꯤꯒꯤ ꯈꯦꯠꯅꯕꯅꯤ ꯁꯥ ꯍꯥꯏꯔꯤꯕ ꯐꯣꯅꯤꯝꯁꯦ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯄꯩꯁꯥꯒꯤ ꯔꯤꯂꯦꯇꯦꯠ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤꯒꯤ ꯐꯤꯕꯝ ꯈꯦꯠꯅꯕ ꯒ꯭ꯔꯨꯞ ꯑꯅꯤꯅ ꯇꯣꯉꯥꯟꯅ ꯍꯥꯏꯔꯦ ꯁꯣꯁꯤꯌꯣ ꯁꯥꯏꯀꯣꯂꯣꯖꯤꯗꯤ ꯀꯣꯛꯀ ꯃꯔꯤ ꯂꯩꯅꯗꯣꯏꯅꯤ ꯑꯗꯨꯅ ꯁꯦꯟ ꯊꯨꯝꯒꯗꯤ ꯃꯔꯤ ꯂꯩꯅꯔꯔꯣꯏ 2 ꯁꯣꯁꯤꯌꯣ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛꯀꯤ ꯈꯦꯠꯅꯕꯅꯤ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯔꯥꯒꯃꯥꯇꯤꯛꯀꯤ ꯑꯣꯏꯕꯅꯤ ꯁꯣꯁꯤꯌꯣ ꯀꯜꯆꯔꯦꯜ ꯈꯦꯠꯅꯕꯅꯤ ꯅꯝꯕꯔ 4ꯁꯤꯗ ꯁꯤ ꯑꯣꯏꯔꯣꯏ ꯁꯣꯁꯤꯌꯣ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯦꯇꯁꯀꯤꯗ ꯁꯦꯜ ꯊꯨꯝꯒ ꯃꯔꯤ ꯂꯩꯅꯩꯑꯅ ꯈꯣꯠꯈ꯭ꯔꯦ 112 ꯌꯦꯡꯁꯦ 112ꯁꯦ ꯃꯈꯥꯗ ꯇꯦꯛꯁ ꯄꯥꯕꯗ ꯈꯪꯅꯕꯒꯤ ꯄꯤꯔꯤꯕ ꯄꯥꯝꯕꯩꯁꯤꯡꯁꯤꯗꯒꯤ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯁ꯭ꯀꯤꯃꯤꯡꯁꯨ ꯁ꯭ꯀꯦꯅꯤꯡꯁꯨ ꯃꯤꯠ ꯊꯨꯅ ꯌꯦꯡꯗꯨꯅ ꯄꯥꯕ ꯃꯊꯧ ꯇꯥꯏ ꯁ꯭ꯀꯤꯃꯤꯡꯅ ꯇꯦꯛꯁ ꯊꯨꯅ ꯄꯥꯕꯅꯤ ꯑꯗꯨꯒ ꯁ꯭ꯀꯦꯅꯤꯡꯅ ꯑꯀꯛꯅꯕ ꯃꯆꯥꯛ ꯌꯦꯡꯕꯅꯤ
skimming hena manung thit na pabani duga scanning na hypet pabani skimming si review lom na sangsali duga scanning na akak na ba wahangi pakum pibada mateng oi skimming haiba nga scanning haiba nga layu neba koina pabase chijo loina option jing ji ima tama na mai chum da chum madum maleba scan tawdana fat launa yenga aina pamba number ma specific oi ba kaino ma tangdang ma fat launa yenga ma hona badal ba duga skimming na parerga magi main idea am lo phok ma hona ba ne skimming hena manung thina pabani si ima na mana da answer si khopam khangdaw ne khangde kholam da di su ga di anung khosan ga da answer negative marking laite skimming for si man chum do male skimming si review lom na sangsali du ka scanning na akak na bawang ni pakum bi da mating oi for so male du ka 2 zu male ka 2 ga 4 ga sumaina dum 50% di khanga 50% amna khang re du na 50% dum yaw mani ama kho chal la lor skimming hai sina char ko summarize idea am lo na hon de ni ba aduga scanning sina specific wa kaino mo akak pa ma akak na ba po chile yaw re je akak na ba hai je scanning gi ne ba de se dum chum ma man dra aduga skimming sina review lo na sang se le je si review is dum ya re hari chorok um par kan ma gi main idea am lo pok na mo na ba de scanning se 113 jing se multilingualism da yum pam oi ba ma lon tambi bana hai ba si multilingualism lon mai am lai multilingualism angang ko ding mak na hindi ji ahan ma lon oi na tam gani sidi angang ko ding hindi lon ji ahan lon na tam ma di kadai digi dum tab da la le khale angang ko ding mak na mama lon na traga yum da ngang wa lon da larik tam ba ho gani sibudi NEP da zum yaw bani angang ko ding mak na state ki lon da larik tam ba ho gani sima ka consider to gi angang ko ding English lon da mo sing yum da ngang ma lon da larik tam bi ba ho gani laik tam ba ho wa si mama lon da ki ho wi na bai na mother tongue ji si importance yam lai si tu si chum doi aduga 114 dong la si language acquisition device ki wakhalon ma kha ki sing sitagi karamba haida bage hai banati haida angang lon gi machak phang badagi language acquisition device hai sina akoi angang si popa ga dum magi language lon ji haine na ba khang haijan na ba khang na ba gi machak se dum pok padagi ma pok tagi dum yaure innate keno ma ability mi yaure ha ba gi keno ne ba wari ne ba pana haidu si angang lon gi machak phang badagi ngang thok pana heli si kari gino angang sing lon ahan ba matau karam na tam ke angang sing tel la sahi mari manga gi manung da lon karam na tam le bano angang sing lon gi nung gi oi ba wan to karam na tam ke ai khoi na si lon je loksan na ba ngang ba hin na ba tau se masi sigi language acquisition device photography se Chomsky have a norm sigi no pa sina puthom bane ba do ga ma se hek angang oi he de ki puberty stage to ba like na loan gi acquisition je sigi pochi yawe na ma gi theories da clearly palle ba ma ek sing na adu ma na si de sa hi mari manga ki manung loan karam na tamli bano ha ba si si di la la ne ba si so hai di hai do ni si si it's number 3 oi do ni na soi ba ram su am yarong ngani koi chin na se ado dum yam la hai ra khol ga taw na te video ji su nam ba hai yam hai da nam da ko tan taw na hai na te video nam ba da pung yam chang ge ko dagi tai taw da ga yam ho do ga su taw ba dagi tam ji su som da lesson plan sem do su yam lei video ko do ga ai su si je ai su pa sa bo na simjabani asoi baram yaw sum yam habiro 115 video se sang na mo honari dum sang do ke
ꯃꯈꯥꯒꯤ ꯁꯤꯡꯁꯤꯗꯒꯤ ꯑꯅꯤꯁꯨꯕ ꯂꯣꯟ ꯇꯝꯕꯤꯕꯗ ꯒ꯭ꯔꯥꯃꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯦꯊꯗꯀꯤ ꯑꯣꯏꯗꯕ ꯐꯤꯆꯔꯗꯨ ꯀꯔꯝꯕꯅꯣ? ꯒ꯭ꯔꯥꯃꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯦꯊꯗ ꯂꯣꯟꯒꯤ ꯐꯪꯁꯟꯗꯒꯤ ꯍꯦꯟꯅ ꯐꯣꯔꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯅꯤ. ꯒ꯭ꯔꯥꯃꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯦꯊꯗ ꯍꯥꯏꯕ ꯑꯃ ꯂꯩ. ꯑꯗꯨꯅ ꯂꯣꯟ ꯒ꯭ꯔꯥꯃꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟꯁꯤꯅ ꯃꯥꯅ ꯐꯪꯁꯟꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧꯋꯦꯕ. ꯍꯥꯏꯕꯗꯤ ꯁ꯭ꯇ꯭ꯔꯛꯆꯔ, ꯂꯣꯟꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯗ, ꯔꯨꯜꯁꯇ, ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯂꯦꯁꯟꯗ. ꯐꯣꯔꯝꯗꯗꯤ, ꯐꯣꯔꯝ ꯍꯥꯏꯁꯤꯗꯗꯤ ꯐ꯭ꯂꯨꯑꯦꯟꯁꯤꯗꯣ ꯑꯣꯏꯗꯣꯏꯅꯦꯕ. ꯐ꯭ꯂꯨꯑꯦꯟ ꯑꯣꯏꯕꯗꯣ, ꯐ꯭ꯂꯨꯑꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕ. ꯃꯥꯅ ꯐꯣꯀꯁ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯒ꯭ꯔꯥꯃꯔ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯃꯦꯊꯗꯁꯦ ꯁ꯭ꯇ꯭ꯔꯛꯆꯔꯒ, ꯂꯣꯟ ꯒ꯭ꯔꯥꯃꯔ ꯍꯥꯏꯔꯕꯅꯦ ꯁ꯭ꯇ꯭ꯔꯛꯆꯔ, ꯔꯨꯜꯁ, ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯀꯥꯟꯗ. ꯑꯗꯨꯅ ꯅꯝꯕꯔ 1ꯁꯦ ꯂꯣꯟꯒꯤ ꯐꯪꯁꯟꯗꯒꯤ ꯍꯦꯟꯅ ꯐꯣꯔꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯤ. ꯑꯣꯏꯗꯕ ꯍꯥꯏꯔꯛꯏꯅꯤꯗꯅ. ꯑꯗꯣ ꯁꯤ ꯑꯣꯏꯗꯦꯕ, ꯁꯤꯁꯦ ꯑꯣꯏꯗꯦꯕ. ꯑꯁꯦꯡꯕꯗꯤ ꯐꯣꯔꯝꯗ ꯀꯩꯅꯣ ꯇꯧꯗꯦꯕ, ꯐꯪꯁꯟꯗ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ, ꯐꯣꯀꯁ ꯇꯧꯋꯦꯕ. ꯑꯁꯤꯁꯦ ꯑꯣꯟꯅ ꯇꯩꯅꯅ ꯄꯤꯔꯛꯏꯅꯦꯕ ꯁꯤꯒꯤꯁꯦ 1ꯁꯦ. ꯁꯤꯒꯤ ꯊꯤꯑꯣꯔꯤꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯈꯨꯝꯃꯔꯣꯏꯕ. ꯑꯩꯁꯨ ꯈꯨꯝꯕꯁꯦ ꯑꯗꯨꯝ 3 ꯈꯣꯠꯆꯜꯂ ꯂꯥꯟꯍꯜꯂꯦ. ꯑꯉꯥꯡꯁꯤꯡꯅ ꯀꯣꯏꯁꯟ ꯅꯝꯕꯔ 116 ꯑꯉꯥꯡꯁꯤꯡꯅ ꯂꯣꯟ ꯉꯥꯡꯕ ꯍꯩꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯣꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯁꯤꯡ ꯍꯪꯕ ꯍꯧꯔꯛꯏ. ꯃꯈꯥꯒꯤꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯅ ꯀꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯦ? ꯅꯝꯕꯔ 1 ꯍ꯭ꯌꯨꯔꯤꯁꯇꯤꯛꯁꯦ ꯎꯕꯒ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯃꯌꯥꯝ. ꯑꯉꯥꯡꯁꯤꯡꯁꯦ ꯈꯤꯇꯪ ꯃꯔꯣꯟ ꯃꯔꯤ ꯈꯤꯇꯪ ꯊꯣꯛꯂꯛꯄꯒ ꯁꯤꯅ ꯀꯔꯤꯒꯤ, ꯁꯤꯅ ꯀꯩꯗꯧꯕꯒꯤ, ꯁꯤꯅ ꯀꯔꯤꯒꯤ ꯍꯥꯏꯅ ꯌꯥꯝ ꯄꯪꯍꯪꯗ ꯍꯪꯕꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯤ. ꯏꯃꯥꯖꯤꯅꯦꯇꯤቭ, ꯔꯦꯒꯨꯂꯦꯇꯔꯤ, ꯏꯟꯐꯣꯔꯃꯦꯇꯤቭꯁꯤ ꯑꯣꯏꯔꯔꯣꯏꯀꯣ. ꯈꯤꯇꯪ ꯊꯨꯖꯜꯂꯒꯦ. 117 ꯑꯣꯖꯥꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯃꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯍꯪ ꯈꯨꯝꯕꯗ ꯃꯈꯣꯏꯅ ꯄꯥꯎꯈꯨꯝꯗꯨ ꯏꯕꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨ ꯍꯪꯉꯤ. ꯃꯁꯤꯒꯤ ꯈꯨꯗꯝꯁꯤ ꯀꯔꯤꯅꯣ? ꯃꯦꯇꯥꯁꯤꯃꯤꯌꯣꯇꯤꯛꯁꯅꯤ, ꯃꯦꯇꯥꯐꯣꯔꯁꯤ, ꯀꯝꯄꯦꯔꯤꯖꯟꯅꯤ. ꯁꯤꯗꯤ ꯑꯣꯏꯔꯔꯣꯏꯕ. ꯃꯦꯇꯥꯂꯤꯡꯒ꯭ꯋꯤꯖꯝꯅꯤ. ꯊꯣꯠ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ, ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ. ꯀꯔꯤ ꯈꯜꯂꯤ ꯀꯥꯏꯅ ꯍꯪꯕꯗꯣ, ꯄꯥꯎꯈꯨꯝꯗꯨꯒꯤ ꯃꯇꯥꯡꯗ ꯃꯣꯏꯅ ꯏꯔꯤꯕ ꯄꯥꯎꯈꯨꯝꯗꯨ ꯋꯥꯈꯜ ꯈꯜꯂ ꯏꯖꯔꯤꯅꯤ. ꯑꯗꯨꯗ ꯑꯃꯨꯛ ꯀꯔꯤ ꯈꯜꯂꯤ ꯑꯃꯨꯛ ꯍꯪꯗꯣꯏꯅꯦꯕ. ꯑꯗꯨꯅ ꯁꯤꯁꯦ ꯃꯦꯇꯥꯀꯣꯒꯅꯤꯁꯟ, ꯊꯤꯡꯀꯤꯡ ꯑꯕꯥꯎꯠ ꯊꯣꯠ, ꯊꯣꯠ ꯑꯕꯥꯎꯠ ꯊꯤꯡꯀꯤꯡ ꯍꯥꯏꯕ ꯀꯩꯅꯣꯝꯃ ꯑꯩꯅ ꯈꯜꯂꯤꯕꯗꯨꯗ ꯑꯃꯨꯛꯀ ꯈꯟꯖꯟꯕꯗꯣ, ꯑꯗꯨ ꯃꯦꯇꯥꯀꯣꯒꯅꯤꯁꯟ. 118 ꯃꯈꯥꯒꯤꯁꯤꯡꯁꯤꯗꯒꯤ ꯀ꯭ꯔꯥꯁꯟꯒꯤ ꯍꯥꯏꯄꯣꯊꯦꯁꯤꯁꯀ ꯚꯥꯏꯒꯣꯠꯁꯀꯤꯒꯤ ZPTꯒꯤ ꯃꯥꯟꯅꯕꯗꯨ ꯀꯔꯝꯕꯅꯣ? ꯑꯉꯥꯡ ꯑꯃꯒꯤ ꯀꯝꯄꯤꯇꯦꯟꯁ, ꯂꯔꯅꯤꯡ ꯀꯝꯄꯤꯇꯦꯟꯁꯁꯦ, ꯂꯔꯅꯤꯡ ꯀꯝꯄꯤꯇꯦꯟꯁꯁꯤ ꯁꯄꯣꯔꯠ ꯑꯃ ꯌꯥꯎꯔꯛꯑꯒ ꯃꯥꯒꯤ